National Highway 37 की कोटलैंड लैंडस्लाइड थोखरे सेमजिन साजिनबगी थबक कन्ना चथरि हाइरे खाउपुम लंबीदा KNF की डिजिग्नेटेड कैम्प सानब यूं कुंथ्रामुक साब लोइदुरे हाइना ड्रोन फुटेज अमा सोशल मीडिया सिंगदा थागनरकले कदाय फावब चुंब पाउनो हाइबा ऑफिशियल ब पाउंगामिनसे ngasi Myanmar da military junta ki air strike da KNB amadi PDF ki asiba amadi aso apan kya yaukre hadi KMSU junta army na capture tawkre hadi nakal amarom da ngang saigang da KNU KNLA KNDO ga Myanmar military ga khut kan thokna bada KNLA gi lanmi am sire hadi Laigak bu sembidraba lambi miyamna semba hawkre hadi kaksingi mahero singi khwaidagi maroiba lambi ama oiriba KMC road haina khangnariba kaksin khonang mari phangba amade kaksing bazar dagi kha Manipur college ITI Padmaratna English School Kaksing Public School Kaksing High School Kaksing Junior High School na singba mahiro singi sapham oiriba Kaksing wari praja singi amata ngairiba lambi ase matang kuina langa na sembitabadagi pothole ngakta ngairaktuna khudong thiba kya mayok narakpadagi naha singi khongthang kauba lup amade Kaksing wari gi club taruki apunba body ama oiriba United Club Organization Kaksing wari kamla parengdagi hauduna Kaksing khonang mari phangbu phawbugi lambi semjenba hawkhre lambi semjenba aduga mari lenana nahasing ki khongthang ki president oiriba mayang lambam ravina phongdokhibada mahiroi amadi praja singi maru oikhaba lambi asi kha Manipur college tagi waidi kamla pareng phawbudi MLA Rameshwarna paper block thatuna lambi semjin kiba leire masigi damak MLA bu thagale adubu lemhauriba sarukti semlamdabana lambi satoka sinda awaba kya mayok nare asiguma phiba masidagi lambi asi kharada oirbisu phaganna ba semjin ba hobane semlebasi tung koina chatkadabadi natte aduna lenga kamari lena loisang no yengsin biduna afaba lambi ama prajada senabirakani habagi thajaba du thamli hana phongdokhe thabak adu da saruk ya ke United Club Organization Kaksing OID ki president Moirang Thembrojen hai lambi asi lenga na yengsin bidabana pothole ngakta ngairakle masina miyam da chawng khudong sadaba mayon halle asiguma kaya asi lenga kamari lena ba authority oidiba PWD na yengsin ba amadi sempi pam thokone adubu sembi raktabana miyam gi tengbang ga loina da lambi asi semba hobone matung tarak padati mari lena ba authority na phiba masi thoktana ba yengsin bio haina apel tawkhe loina na lambi semba sida mateng pangbirak leba khudimok posu thagai ba phondorakle Tanggal kaithel gi yum amasung dukan singi mapuni phuna eviction gi mayokta high court ta wakalakle Imphal West gi DC gi eviction gi thabak atai mafam da zra chalabasu tanggal kaithel da khudi thiga doribra hangnarakle Imphal West gi deputy commissioner na July 3 2025 ta thokeba order number DCIW @/6 eviction 2025 amasung lamsang gi SDO na numit semakta da thokeba order number SDO LSC/9@MISC 2025 amasung deputy Commissioner na July 13 2025 to talk about order number DCIW @/6 eviction 2025 ki matungena July 19 2025 tagi thangal kaithel da encroach tawsin bani haibasing eviction tawba hawkibaga loina na makhata na sathana ba thokiba order singa sigi matungena kaisampa junction dagi na malom moirang khom dagi na MU gi main gate khuya thong dagi na thangweba lambi paring da assembly gi gate phawbugi marakta encroach tawsin bani haibasing mai pa ma eviction tawbugi thabak zara chatkhrabasu Thangal kaithel gi oina di kaithel asida leiba dukan amadi yum singi mapuni phuna order singa sigi mayokta high court ta wakalakpadagi thangal kaithel da di eviction gi thabak khudi thige doribra haiba ko hang thorakle DC na tengkhang anelakta eviction ga mari lena na thokiba order amasung lamsang gi SDO na thokiba order yauna punna order ahum ase high court of Manipur na stay tawduna sana hanbiga no haiduna high court ta wakalakle hairi Allahabad plane crash ta emung pomphumanga na US Federal Court ta India gi Boeing gi mayokta file tarakre sahi asigi June 12 ta thokiba Ahmedabad plane crash adu da laikhidraba miyosing gi emung pomphumanga na punsillaga US gi Federal Court ta Air India amasung plane adu gi manufacturer Boeing gi mathakta petition ama file tawkre petition adu USA gi maming lairaba law firm Bilsi LN gi khuthang do file tawkibani hariba firm adu gi aviation attorney oidiba Mike Andrews na case adu thengnaribani mahang asama Ahmedabad ki Megani Nagar da laktuna plane kaifam adu da akopa mongda inspection tawkibaga loinana preliminary information kya amasu lokhotkhre hari mahaki khongsat asigi manungda Badodara da laktuna plane crash adu da masing yamna sikiba miyosing oiriba mafam adugi imung manung singa unaduna wari sanake attorney Andrews na report singda phongdokibada imung manung sing aduna US court ta product liability claim gi matangda petition file tawbugi khudong chaba lei hariba si hauji hujik chathariba plane crash investigation
ꯑꯗꯨꯒꯤ ꯐꯥꯏꯟꯗꯤꯡ ꯃꯇꯨꯡ ꯏꯟꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯈꯤꯕꯅꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯍꯥꯏꯔꯤ ꯑꯦꯟꯗ꯭ꯔꯨꯁꯅ ꯁꯦꯟꯇꯔꯗ ꯐ꯭ꯂꯥꯏꯠ ꯗꯥꯇꯥ ꯔꯦꯀꯣꯔꯗꯔ ꯑꯃꯁꯨꯡ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯤꯅꯅꯕ ꯍꯥꯏꯈꯤ ꯃꯗꯨꯅ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯃꯗꯤ ꯂꯣꯌꯔꯁꯤꯡꯗ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯍꯥꯔꯒꯤ ꯗꯤꯄꯨꯇꯤ ꯁꯤएमꯒꯤ ꯚꯣꯇꯔ ꯀꯥꯔड ꯑꯅꯤ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤ आरजेडीꯒꯤ ꯂꯨꯆꯤꯡꯕ ꯇꯦꯖ ꯁ꯭ꯔꯤ ꯌꯥꯗꯕꯅ ꯕꯤꯍꯥꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯕꯤꯖꯣꯏ ꯁꯤꯟꯍꯥꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯅꯤꯗꯒꯤ ꯚꯣꯇꯔ ID ꯀꯥꯔड ꯑꯅꯤ ꯄꯥꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯇꯦꯖꯁꯄꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯤꯄꯨꯇꯤ ꯁꯤएम ꯁꯤꯟꯍꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯂꯈꯤꯁꯥꯔ ꯑꯃꯁꯨꯡ ꯕꯟꯀꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯇꯣꯉꯥꯟꯕ ꯏꯐꯦꯛ ꯅꯝꯕꯔꯒ ꯂꯣꯏꯅꯅ ꯌꯥꯎꯏ ꯍꯥꯏꯔꯤ ꯃꯔꯛ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯁꯤएम ꯁꯤꯟꯍꯥꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯟꯀꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯧꯊꯣꯛꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯍꯥꯔꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯑꯣꯏꯔꯛꯄꯅꯤ ꯉꯔꯥꯡ ꯇꯦꯖꯁꯄꯤ ꯌꯥꯗꯕꯅ ꯗꯤꯄꯨꯇꯤ ꯁꯤएम ꯕꯤꯖꯣꯏ ꯀꯨꯃꯥꯔ ꯁꯤꯟꯍꯥꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯡꯗꯒꯤ ꯚꯣꯇꯔ ꯑꯅꯤ ꯄꯥꯏꯔꯝꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ ꯇꯣꯉꯥꯟꯕ ꯏꯐꯦꯛ ꯅꯝꯕꯔ ꯑꯅꯤ ꯑꯗꯨꯕꯨ ꯗꯤꯄꯨꯇꯤ ꯁꯤएमꯒꯤ ꯆꯍꯤ ꯑꯗꯨ ꯑꯃꯗꯅ 53 ꯄꯥꯜꯂꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ 60 ꯄꯥꯜꯂꯝꯈꯤ ꯍꯥꯏꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯡꯕꯒꯤ ꯆꯥꯡ ꯍꯟꯊꯈꯤꯕꯗꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯈꯝꯊꯦꯡꯅ ꯄꯥꯈꯠꯅꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯡꯕꯒꯤ ꯆꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯥꯒꯁꯠ 5 ꯍꯟꯊꯔꯛꯈꯤꯕꯗꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯈꯝꯊꯦꯡꯅ ꯄꯥꯈꯠꯅꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯡꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯆꯝꯅꯗꯤ ꯈꯪꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇꯗꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯅꯨꯃꯤꯠꯀꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯎꯡꯗ ꯀꯤꯂꯣꯃꯤꯇꯔ 1,08,000 ꯔꯣꯝ ꯌꯥꯡꯅ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯡꯕꯒꯤ ꯇꯞꯊꯔꯛꯄꯒꯤ ꯊꯧꯑꯣꯡ ꯃꯃꯥꯡꯊꯛꯇꯁꯨ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯗꯦ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯁꯃꯨꯗ꯭ꯔꯒꯤ ꯋꯦꯕ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤꯅꯤ ꯍꯥꯏꯔꯤ ꯑꯥꯒꯁꯠ 5ꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯤꯂꯤꯁꯦꯀꯦꯟꯗ ꯇꯞꯊꯔꯛꯈꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤꯅ GPS ꯅꯦꯚꯤꯒꯦꯁꯟ ꯑꯃꯗꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯣꯡꯖꯤꯟꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯄꯥꯋꯔ ꯄꯥꯏꯔꯤꯕꯁꯤꯡꯈꯛꯀꯤ ꯀꯣꯔꯠ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯨꯗꯤꯁꯤꯌꯥꯔꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯅꯅꯕ ꯂꯩꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ B.R. ꯒꯕꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯀꯦꯄꯤꯇꯦꯜ ꯏꯇꯥꯅꯒꯔꯗ ꯅꯧꯅ ꯁꯥꯕ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ CJI B.R. ꯒꯕꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ CJIꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯋꯔ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖꯦꯁꯟ ꯇꯧꯅꯅꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯀꯤ ꯊꯣꯡꯖꯤꯜꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯁ꯭ꯄꯦꯁꯇ ꯊꯝꯂꯨꯕ ꯃꯔꯨ ꯃꯔꯥꯡ ꯃꯥꯂꯦꯝꯗ ꯊꯥꯒꯗꯧꯔꯤ ꯁ꯭ꯄꯦꯁꯇ ꯃꯍꯩ ꯃꯔꯣꯡꯁꯤꯡꯅ ꯀꯝꯗꯧꯅ ꯔꯤꯑꯦꯛ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯁꯥꯏꯟꯇꯤꯁꯠ ꯑꯃꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯂꯗꯥꯈꯀꯤ ꯑꯏꯪꯕ ꯗꯦꯖꯔꯠꯇ ꯍꯧꯕ ꯀ꯭ꯔꯣꯞ ꯑꯅꯤ ꯈꯟꯒꯠꯇꯨꯅ ꯃꯁꯤꯒꯤ ꯃꯔꯨ ꯁ꯭ꯄꯦꯁꯇ ꯄꯨꯈꯠꯇꯨꯅ ꯆꯌꯣꯜ ꯑꯃꯔꯣꯝ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝꯗ ꯍꯥꯏꯔꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯆꯥꯅ ꯊꯥꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯄꯦꯁꯇ ꯄꯨꯈꯠꯂꯨꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨꯗꯤ ꯁꯤꯕꯛꯊꯣꯔꯟ ꯑꯃꯗꯤ ꯍꯤꯃꯥꯂꯌꯥꯟ ꯕꯣꯈꯤꯠꯅꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯅꯤ ꯑꯁꯤ ꯂꯗꯥꯈꯀꯤ ꯑꯏꯪꯕ ꯃꯐꯝꯗ ꯍꯧꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯌꯥꯝꯅ ꯌꯥꯎꯕ ꯀ꯭ꯔꯣꯞꯁꯤꯡꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯂꯨꯕ ꯀ꯭ꯔꯣꯞꯁꯤꯡ ꯑꯁꯤ ꯅꯥꯁꯥꯒꯤ ꯀ꯭ꯔꯨ 10 ꯃꯤꯁꯟꯅ ꯉꯔꯥꯡ ꯃꯥꯂꯦꯝꯗ ꯍꯜꯂꯛꯄꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯄꯦꯁꯇ ꯊꯝꯗꯨꯅ ꯃꯥꯂꯦꯝꯗ ꯍꯧꯔꯤꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯌꯥꯝꯅ ꯌꯥꯎꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯅ ꯁ꯭ꯄꯦꯁꯇ ꯃꯥꯏꯀ꯭ꯔꯣ ꯒ꯭ꯔꯦꯚꯤꯇꯤ ꯔꯦꯗꯤꯌꯦꯁꯟ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯈꯪꯍꯣꯡ ꯍꯣꯡꯕꯗ ꯀꯝꯗꯧꯅ ꯔꯤꯑꯦꯛ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯥꯂꯦꯝꯗ ꯔꯤꯑꯦꯛꯁꯟ ꯑꯗꯨꯅ ꯀ꯭ꯔꯣꯞꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯌꯦꯡꯒꯗꯧꯔꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯨꯡꯂꯝꯆꯠꯇ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯁ꯭ꯄꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯑꯁꯤ ꯅꯠꯇꯕ ꯁ꯭ꯄꯦꯁꯀꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯀꯟꯇ꯭ꯔꯣꯜ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯊꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯔꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯆꯥꯡꯌꯦꯡꯁꯤꯡꯗ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯔꯦꯠꯁꯤꯡ ꯈꯪꯗꯣꯛꯄ ꯉꯝꯅꯕ ꯊꯧꯔꯥꯡ ꯂꯩ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯀ꯭ꯔꯣꯞꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯗ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕꯗ ꯅꯠꯇꯅ ꯀ꯭ꯋꯥꯂꯤꯇꯤ ꯐꯒꯠꯍꯟꯅꯕ ꯊꯧꯔꯥꯡꯁꯨ ꯄꯥꯏꯈꯠꯀꯗꯧꯔꯤ ꯍꯥꯏꯔꯤ